ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯅ: ꯁꯥꯈꯤ, ꯍꯧꯖꯤꯛꯁꯤ ꯖꯨꯛꯁꯤ ꯖꯨꯛ ꯑꯃ ꯇꯧꯔꯦꯅꯦ꯫ ꯀꯩꯗꯧꯔꯦꯁꯦ? ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ, ꯋꯥꯗꯤ ꯍꯥꯏꯗꯤ ꯃꯥꯡꯕ ꯇꯥꯔꯦ ꯁꯤꯅꯕꯨ ꯀꯩꯅꯣ? ꯑꯣ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯚꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯧꯁꯨ ꯂꯩꯁꯥꯕꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯃꯧ ꯍꯥꯏꯁꯤꯗꯤ ꯃꯧꯅꯤ ꯍꯥꯏꯕ ꯈꯪꯅꯅꯕ ꯐꯤ ꯑꯃ ꯌꯥꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯅ ꯃꯧꯅꯤ ꯍꯥꯏꯕ ꯇꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ, ꯃꯁꯤꯗ ꯃꯧ ꯃꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯃꯁꯝꯗꯣ ꯂꯨꯈꯝꯗ ꯀꯛꯊꯠꯂꯤ, ꯀꯔꯤ ꯀꯔꯤꯅꯣ ꯃꯆꯨ ꯈꯔ ꯁꯪꯖꯤꯜꯂꯦ, ꯑꯗꯨꯒ ꯐꯤꯁꯨ ꯏꯟꯗꯕꯤ ꯀꯣꯏꯆꯠ ꯆꯠꯂꯤꯕ꯫ ꯌꯦꯡꯕꯗ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗ ꯑꯩꯗꯤ꯫ ꯁꯥꯈꯤ: ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯍꯜꯂꯛꯇꯅ ꯂꯩꯕꯅꯤꯅ ꯃꯉꯣꯟꯗꯁꯨ ꯆꯩꯅꯥꯗꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯍꯥꯏꯗꯨꯕꯨ ꯀꯅꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ? ꯑꯃꯒꯤ ꯋꯥ ꯅꯠꯇꯦ, ꯍꯧꯖꯤꯛꯁꯤꯗ ꯆꯠꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯔꯤꯕ꯫ ꯌꯥꯝ ꯂꯩꯈ꯭ꯔꯦ, ꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯅꯍꯥꯟꯗꯤ ꯑꯋꯥꯡꯒꯤ ꯇꯥꯗ ꯃꯪꯒꯤꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯍꯟꯗꯛ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯃ ꯂꯩꯗꯥꯏ? ꯃꯗꯣ ꯑꯩꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯄꯗ ꯍꯦꯛ ꯊꯦꯡꯅꯔꯦꯅꯦ꯫ ꯑꯩꯗꯤ ꯃꯥꯅꯤ ꯈꯪꯉꯨꯗ꯭ꯔꯦ꯫ ꯃꯁꯝꯗꯣ ꯏꯇꯦꯟ ꯇꯦꯟꯅ ꯀꯛꯊꯠꯂꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯒ ꯐꯤ ꯑꯃ ꯏꯟꯕꯁꯨ ꯅꯠꯇꯦ, ꯀꯩꯊꯦꯜꯗꯨꯗ ꯍꯦꯛ ꯊꯦꯡꯅꯔꯦꯅꯦ꯫ ꯃꯥꯅ ꯏꯅꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏꯗꯅ ꯍꯦꯛ ꯀꯧꯔꯛꯄꯗꯨꯗ ꯑꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯐꯅ ꯀꯨꯏꯅ ꯈꯨꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯅꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯑꯩ ꯏꯉꯛ ꯉꯛꯂꯨꯔꯦꯗꯅ꯫ ꯃꯥꯏ ꯄꯦꯝꯃ, ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯃꯧꯅꯤ ꯍꯥꯏꯗꯧꯔꯤꯅꯣ? ꯑꯁꯤꯒꯨꯝꯕꯁꯤꯗꯅꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯣꯏ ꯏꯟꯅꯔꯦ꯫ ꯑꯗꯨꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯎꯔꯒ ꯋꯥ ꯊꯣꯛꯂꯦ꯫ ꯑꯗꯨꯗꯗꯤ ꯏꯁꯦ ꯃꯧ ꯑꯃ ꯃꯥꯡꯈ꯭ꯔꯦ, ꯃꯧꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯣꯛꯂꯤ ꯃꯌꯥꯝꯁꯦ꯫ ꯑꯗꯨꯅꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦꯃꯤ꯫ ꯅꯪꯁꯨꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯏꯕꯦꯝꯃ ꯀꯟꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯅ ꯊꯝꯃꯨꯀꯣ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯕꯅꯦ, ꯃꯆꯥ ꯄꯤꯛꯄꯁꯦ ꯑꯃꯨꯛ ꯃꯔꯥꯏꯕꯛ ꯊꯤꯍꯧꯅꯤ꯫ ꯈꯪꯗ꯭ꯔꯤꯁꯦ, ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯅꯍꯥ ꯑꯣꯏꯅ ꯂꯨꯈ꯭ꯔꯥ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯁꯨꯗꯨꯗꯤ ꯀꯌꯥꯝ ꯆꯥꯎꯔꯦ ꯍꯥ? ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯂꯦ, ꯍꯧꯖꯤꯛꯁꯨ ꯁꯥꯟꯅꯕ ꯆꯠꯂꯝꯈꯤꯅꯤ꯫ ꯃꯃꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯀꯗꯥꯏꯗꯅ ꯆꯠꯂꯨꯅꯤꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯁꯥꯈꯤ ꯏꯕꯦꯝꯃ ꯀꯨꯞꯅ ꯁꯦꯟꯅꯧꯀꯣ, ꯃꯇꯝꯁꯦ ꯃꯇꯝ ꯑꯃ ꯑꯣꯏꯔꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯆꯠꯈ꯭ꯔꯦ ꯁꯥꯈꯤꯅ ꯈꯟꯖꯩ꯫ ꯏꯆꯦ ꯂꯩꯃꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯆꯥ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯃ ꯂꯩꯔꯤꯁꯦ꯫ ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯃꯤꯀꯨꯞ ꯑꯃꯇ ꯄꯣꯊꯥꯕ ꯉꯝꯗꯦ꯫ ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯤ ꯇꯧꯔꯤꯁꯦ꯫ ꯉꯁꯥꯏꯗꯒꯤ ꯆꯠꯈꯤꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯃꯤ ꯇꯧꯔꯤꯁꯦ꯫ ꯑꯉꯥꯡꯗꯨꯅ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯁꯥꯈꯤ ꯃꯆꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯝꯕꯥꯜ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯉꯟꯇꯥ ꯂꯩꯈꯤꯗꯕꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯏꯖꯗꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯊꯝꯕꯥꯜ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ, ꯈꯪꯗꯕ ꯃꯤꯅꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯍꯦꯛ ꯃꯥꯜꯂꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯏ꯫ ꯂꯥꯏꯖ, ꯀꯩꯅꯣ ꯌꯨꯝꯁꯤ ꯀꯅꯥꯝꯇ ꯂꯩꯇ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯒ ꯑꯉꯥꯡꯒꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯂꯥꯏꯖ, ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ? ꯂꯥꯏꯖ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯨꯕꯅꯤ ꯊꯣꯛꯂꯛꯏ꯫ ꯏꯆꯦ, ꯅꯪ ꯉꯁꯥꯏꯗꯤ ꯀꯥꯏ ꯆꯠꯂꯨꯒꯦ? ꯍꯩ, ꯏꯃꯥꯒ ꯑꯉꯥꯡꯒꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯏꯃꯥꯅ ꯑꯉꯥꯡꯗꯣ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯅꯪꯅ ꯆꯠꯄꯗ ꯑꯉꯥꯡꯗꯣ ꯀꯣꯛ ꯄꯨꯔꯒ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ? ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯕꯨ ꯅꯪꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯇꯅ ꯆꯠꯂꯤ꯫ ꯂꯥꯏꯖ, ꯅꯪꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯩꯁꯨ ꯄꯨꯕ ꯌꯥꯗꯗꯅ ꯄꯨꯗ꯭ꯔꯤꯕꯅꯤ꯫ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯑꯉꯥꯡ ꯄꯨꯗꯣꯏꯅꯣ ꯍꯥ? ꯂꯧꯕꯤꯅ ꯃꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯁꯨꯅꯦ ꯈꯨꯀꯤ ꯑꯃ ꯇꯧꯏꯀꯣ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪ ꯅꯆꯥꯁꯤ ꯃꯧꯅꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯀꯥꯎꯕꯗꯧꯅ ꯇꯧꯏꯀꯣ꯫ ꯏꯁ, ꯍꯩꯔꯦꯗ ꯑꯉꯥꯡꯁꯦ꯫ ꯑꯉꯥꯡꯅ ꯑꯍꯜ ꯍꯦꯛ ꯁꯥꯔꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯥꯈꯤꯅ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯄꯨꯔꯛꯏ ꯊꯝꯕꯥꯜꯅ꯫ ꯏꯃꯥꯒꯤ ꯉꯥꯟꯕ, ꯏꯃꯥ ꯂꯥꯛꯑꯦ, ꯀꯗꯥꯏ? ꯏꯃꯥ ꯄꯝꯒꯦ ꯂꯥꯛꯑꯣ꯫ ꯏꯃꯥꯒꯤ ꯊꯝꯕꯥꯜ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯥ? ꯅꯪꯕꯨ ꯏꯃꯥꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯐꯤ ꯑꯃ ꯌꯥꯜꯂꯨ ꯍꯥꯏꯕꯁꯤ ꯅꯪꯅ ꯂꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯪ ꯁꯤ ꯃꯧꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯨ? ꯑꯁ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯤꯕ꯫
ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥꯏ ꯅꯪ ꯁꯤ ꯅꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯀꯟꯅ ꯉꯥꯡꯅꯤꯡꯗꯗꯅ ꯇꯧꯕꯅꯤꯀꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯕꯨ ꯃꯤꯃꯥꯡ ꯊꯣꯛꯍꯟꯒꯅꯨꯀꯣ 이마, 아이수냐, 라이벅 티리 하이버세, 강이바, 아이수기한 따이, 이마나 하이드수. 라이즈나. 이제, 낭시 미니엄 강나라버니고, 가리 강나리바, 하. 타우 레이터바 카르나 강나가, 누이나 러리바, 라이벅 티바, 누크라비 에이코이세, 미나 바다나 비게 하이드나, 가이드 레이리바니. 아두나, 미나 하이카이 박사라도바. 사키나. 뿜나막도, 나사나 강라바 나트로, 아두나, 나사나 바합타오 하이리시니. ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯏꯃꯥꯅ ꯁꯤꯗ ꯀꯧꯔꯒ ꯊꯝꯂꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯔꯛꯄꯗ ꯋꯥꯔꯛꯇꯕ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯔꯦ ꯏꯃꯥ ꯇꯣꯛꯂꯣ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯆꯥ ꯑꯄꯤꯛꯄꯁꯦ ꯍꯨꯟꯗꯣꯛꯂꯒ ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏꯕ ꯐꯔꯦ ꯅꯪꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯊꯝꯕꯥꯜꯕꯨ ꯋꯥꯔꯛꯆꯩ ꯊꯝꯕꯥꯜ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯝꯕꯥꯜ ꯂꯩꯀꯥꯏꯗꯨꯅ ꯃꯧꯅꯤ ꯈꯪꯕꯒꯤ ꯋꯥꯅꯤ ꯃꯤꯇꯣꯞꯅꯗꯤ ꯃꯥꯕꯨ ꯃꯧꯅꯤ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜ ꯃꯃꯥꯟꯅꯕꯤ ꯂꯟꯆꯦꯟꯕꯤꯒ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯍꯥꯏꯅ ꯂꯟꯆꯦꯟꯕꯤꯅ ꯍꯧꯕ ꯂꯥꯛꯏ ꯂꯥꯏꯖꯥ ꯅꯣꯏꯁꯦ ꯂꯩꯕ꯭ꯔꯣ ꯂꯩꯕꯅꯤ ꯀꯥꯏ ꯆꯠꯇꯣꯏ ꯅꯣꯏꯁꯦ ꯑꯩꯒ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯤꯗ ꯊꯝꯕꯥꯜꯅ ꯍꯩꯃ ꯂꯟꯆꯦꯟꯕꯤ ꯅꯪ ꯂꯥꯛꯏꯔꯣ ꯍꯣꯏ ꯕꯦꯝꯃ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯤ ꯏꯇꯣꯝꯇ ꯆꯠꯄ ꯇꯟꯗꯅ ꯅꯪ ꯍꯧꯕ ꯆꯪꯉꯛꯏꯕꯅꯤ ꯉꯥꯛꯇ ꯆꯠꯂꯨꯁꯤ ꯀꯨꯏꯔꯣꯏ ꯊꯝꯕꯥꯜ ꯃꯅꯥꯎꯅꯨꯄꯤ ꯂꯥꯏꯖ ꯂꯩꯕꯗꯨꯗ ꯆꯠꯅꯤꯡꯗꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯑꯉꯥꯡꯁꯤꯒ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣꯗ ꯂꯟꯆꯦꯟꯕꯤꯅ ꯑꯉꯥꯡꯗꯣ ꯂꯥꯏꯖꯗ ꯉꯥꯛꯇꯪ ꯄꯤꯔꯝꯃꯣ ꯀꯨꯏꯔꯣꯏ ꯂꯥꯏꯖꯥ ꯅꯪ ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯂꯧꯔꯝꯃꯨꯁꯤ ꯅꯆꯦꯒ ꯏꯕꯥꯅꯤ ꯀꯨꯏꯔꯣꯏꯕ ꯐꯠ ꯂꯥꯛꯀꯦ ꯂꯥꯏꯖꯥ ꯅꯆꯦ ꯂꯟꯆꯦꯟꯕꯤꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯪ ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯂꯧꯔꯝꯃꯨꯁꯤ ꯂꯟꯆꯦꯟꯕꯤ ꯑꯩ ꯐꯤ ꯑꯃꯇ ꯄꯥꯏꯔꯛꯈꯤꯒꯦ ꯉꯥꯏꯈꯣꯀꯣ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯑꯉꯥꯡꯗꯣ ꯂꯥꯏꯖꯗ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯅ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯂꯩꯍꯧꯏ ꯁꯥꯈꯤꯅ ꯂꯥꯏꯖꯥ ꯅꯆꯦꯅ ꯆꯠꯈ꯭ꯔꯤꯁꯤ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯏꯃꯥ ꯏꯆꯦ ꯂꯟꯆꯦꯟꯕꯤꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯇꯧꯔꯅꯨ ꯍꯥꯏꯕꯁꯤ ꯃꯥ ꯂꯧꯗꯦꯅꯦꯀꯣ ꯂꯩꯁꯥꯕꯤꯁꯤꯒ ꯃꯥꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯁꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯥꯏꯔꯨꯔꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯦꯛꯇ ꯍꯥꯏ ꯂꯟꯆꯦꯟꯕꯤꯅ ꯊꯝꯕꯥꯜ ꯌꯥꯔꯦ ꯅꯪꯁꯨ ꯌꯥꯜꯂꯤ ꯐꯤꯗꯣ ꯂꯧꯊꯣꯛ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯃꯤꯅ ꯃꯧ ꯃꯥꯟꯈꯤꯕ ꯇꯥꯔꯦ ꯅꯪꯁꯨ ꯂꯩꯁꯥꯕꯤꯒꯨꯝꯕꯅꯤ ꯀꯅꯥꯅ ꯅꯪꯕꯨ ꯃꯧꯅꯤ ꯍꯥꯏꯗꯣꯏꯅꯣ ꯑꯁ ꯅꯪꯁꯤꯗꯤ ꯂꯧꯊꯣꯛꯑꯒꯦꯁꯦ ꯌꯥꯔꯕ꯭ꯔꯣ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦꯗꯅ ꯑꯁ ꯑꯩꯕꯨꯗꯤ ꯅꯪꯅꯦꯅ ꯃꯥꯟꯈ꯭ꯔꯦ ꯕꯦꯝꯃ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯨꯡꯗ ꯅꯨꯄꯥ ꯈꯔ ꯏꯟꯅꯔꯛꯏ ꯌꯥꯏꯐꯕꯅ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯅꯤꯈꯛ ꯅꯣꯏꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥ ꯀꯩꯁꯨ ꯈꯔ ꯂꯥꯛꯀꯦꯗꯅ ꯌꯥꯒꯗ꯭ꯔꯣ ꯑꯅꯤꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ ꯁ꯭ꯌꯥꯝꯅ ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯂꯣꯟꯊꯣꯛꯇꯕ꯭ꯔꯣ ꯍꯪꯉꯤꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯂꯟꯆꯦꯟꯕꯤꯅ ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯂꯝꯕꯤꯗ ꯁꯨꯝꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯏꯁ ꯄꯥꯈꯪ ꯁꯥꯗꯅ ꯂꯩꯁꯥꯕꯤ ꯂꯛꯅꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯔꯣ ꯅꯣꯏꯁꯦ ꯍꯥ ꯅꯌꯥꯗ ꯈꯨꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕ ꯅꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅꯆꯦꯒꯨꯝꯕ ꯉꯥꯛꯇꯅꯤꯅꯦ ꯌꯥꯏꯐꯕꯅ ꯑꯁ ꯋꯥꯇꯥꯁꯤꯗꯤ ꯌꯥꯝ ꯂꯤꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯕꯖꯥꯠ ꯏꯆꯦꯒꯨꯝꯕꯅꯤ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯐꯅ ꯌꯥꯝꯂꯕꯅꯤꯗ ꯅꯠꯇꯦ ꯏꯆꯦ ꯀꯧꯔꯁꯨ ꯀꯧꯔꯒꯦ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯊꯝꯕꯥꯜꯅ ꯅꯣꯏꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔ ꯍꯥ ꯂꯩꯍꯧꯔ ꯍꯥꯏꯔꯗꯤ ꯀꯣꯛ ꯂꯩꯍꯧꯕ ꯌꯥꯗꯕ꯭ꯔꯥ ꯃꯤ ꯎꯔꯒ ꯐꯖꯗꯦ ꯍꯥꯏꯔꯦꯗꯅ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕ ꯊꯝꯕꯥꯜꯒꯤ ꯃꯁꯛꯇꯨ ꯎꯔꯨꯕꯗꯒꯤ ꯃꯣꯏꯗ ꯆꯩꯔꯛꯄꯅꯤ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦ ꯊꯝꯕꯥꯜꯗ ꯆꯥꯗꯧꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯟꯆꯦꯟꯕꯤꯅ ꯌꯥꯏꯐꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯩ ꯀꯩꯅꯣꯅꯦꯍꯦ ꯅꯌꯥꯗ ꯍꯤꯡ ꯆꯪꯕ ꯇꯥꯔꯦꯅꯦ ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯊꯝꯕꯥꯜ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯣꯏ ꯒꯣꯟꯁꯤꯟꯅꯕ ꯂꯦꯝꯃꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯌꯥꯏꯐꯕ ꯃꯃꯤꯠ ꯀꯨꯞꯇꯈ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯦꯜꯂꯣꯏꯔꯝꯃꯤꯔꯣ ꯁ꯭ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯤꯕꯨ ꯀꯤꯁꯤꯜꯂꯦꯅ ꯍꯥꯏꯗꯨꯕꯨ ꯃꯤꯅꯤ ꯀꯩꯅꯣ ꯃꯤ ꯑꯣꯏꯕꯗꯨꯅꯕꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯤꯕꯅꯤ ꯀꯩꯅꯣ ꯍꯦꯔꯥ ꯑꯩꯅ ꯍꯥꯏꯗꯤ ꯍꯦꯂꯣꯏꯅ ꯃꯤ ꯁꯥꯔꯒ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯣ ꯂꯥꯏ ꯑꯣꯏꯔꯝꯗꯅ ꯑꯩ ꯀꯔꯥꯡꯇꯣꯝꯗ ꯌꯦꯡꯈꯤꯒꯦ ꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯕ ꯅꯣꯟꯊꯔꯒ ꯃꯈꯣꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯊꯝꯕꯥꯜ ꯍꯣꯏꯅ ꯆꯠꯂꯤꯕꯗꯨ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯅꯪ ꯁꯤꯗꯤ ꯀꯤꯕꯨ ꯀꯤꯁꯤꯜꯂꯦꯍꯦ ꯑꯣ ꯅꯠꯇ꯭ꯔꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤꯅꯦ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯇ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯌꯥꯏꯐꯕ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜꯗ ꯃꯌꯨꯝ ꯌꯧꯈꯤ ꯊꯝꯕꯥꯜ ꯃꯧꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗꯦ
ꯃꯔꯝꯗꯤ ꯊꯝꯕꯥꯜꯅ ꯃꯧꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯗꯕꯅ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕꯅꯤ ꯁꯥꯈꯤꯅ꯫ ꯊꯝꯕꯥꯜ, ꯅꯪ ꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯍꯥ? ꯅꯪꯅ ꯆꯠꯄ ꯄꯥꯝꯕꯁꯤ ꯄꯥꯝꯃꯤꯗ ꯀꯣꯏꯕꯦꯝꯃ꯫ ꯅꯆꯥ ꯑꯄꯤꯛꯄ ꯆꯦꯜꯂꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ ꯍꯥ? ꯌꯨꯝꯁꯤꯗ ꯅꯆꯥ ꯆꯦꯟꯕꯒꯤ ꯋꯥꯅꯤ, ꯂꯝꯗ ꯊꯣꯛꯈ꯭ꯔꯒꯅ ꯅꯪ ꯂꯩꯁꯥꯕꯤꯅꯤ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ? ꯂꯟꯆꯦꯟꯕꯤꯅ ꯃꯇꯣꯝꯗ ꯆꯠꯄꯗꯣ ꯐꯔꯛ ꯇꯥꯏ ꯍꯥꯏꯕꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯠꯂꯨꯕꯒꯤ ꯋꯥꯅꯤ, ꯑꯩꯅ ꯀꯥꯏꯗ ꯂꯩꯁꯥꯕꯤ ꯁꯥꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯪꯅ ꯈꯔ ꯆꯠꯅꯤꯡꯕꯒ ꯑꯃꯗꯨꯅ ꯍꯥꯏꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪꯅꯦ ꯕꯗꯅꯥꯝ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯠꯄꯗꯣ ꯈꯔ ꯍꯜꯂꯨꯀꯣ꯫ ꯌꯨꯝꯁꯤꯗ ꯅꯆꯥꯁꯤ ꯀꯣꯜꯂꯒ ꯐꯖꯅ ꯂꯩꯌꯨ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯗꯅꯤ꯫ ꯅꯄꯥꯁꯨ ꯁꯤꯒꯟꯕ ꯑꯣꯏꯅ ꯇꯧꯗꯅ ꯁꯤꯈ꯭ꯔꯦꯗꯅ, ꯑꯩꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯦ, ꯑꯗꯨꯒ ꯅꯪꯁꯨ ꯑꯃꯨꯛ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯎꯁꯤꯠꯇꯣꯏꯅꯣ ꯍꯥ? ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯅꯤ ꯑꯩꯈꯣꯏꯅ ꯄꯥꯜꯂꯤꯁꯦ ꯀꯣ, ꯑꯗꯨꯅ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯀꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ꯫ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯤꯅ ꯎꯁꯤꯠꯍꯟꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯊꯝꯕꯥꯜ ꯃꯃꯥꯅ ꯉꯥꯡꯕꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯗꯅ ꯃꯅꯥꯎꯅꯨꯄꯤ ꯂꯥꯏꯖꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯏ꯫ ꯃꯁꯦ ꯂꯥꯏꯖ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯍꯥ? ꯅꯪꯅ ꯏꯃꯥꯗ ꯀꯔꯤ ꯀꯩꯅꯣ ꯇꯝꯁꯤꯟꯗꯅ ꯑꯩꯕꯨ ꯉꯥꯡꯍꯜꯂꯤꯕ ꯅꯠꯇ꯭ꯔꯕ? ꯀꯩꯅꯣ ꯏꯆꯦ, ꯑꯩ ꯏꯃꯥꯗ ꯀꯩꯁꯨ ꯍꯥꯏꯗꯦꯅ꯫ ꯀꯩꯅꯣ, ꯏꯃꯥꯅ ꯏꯆꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯄꯗꯨꯗ ꯑꯩꯁꯨ ꯏꯆꯦ ꯂꯟꯆꯦꯟꯕꯤꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯍꯥꯏ, ꯅꯪꯅ ꯑꯉꯥꯡꯗ ꯇꯥꯏꯅꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ? ꯃꯥꯅ ꯀꯩꯁꯨ ꯍꯥꯏꯕ ꯂꯩꯇꯦꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯁꯤ ꯑꯉꯥꯡꯁꯤꯂꯣ꯫ ꯁꯥꯈꯤꯅ ꯑꯉꯥꯡꯗꯣ ꯃꯃꯥꯗ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯆꯥꯗꯨ ꯄꯝꯂꯒ, ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ, ꯅꯪꯕꯨ ꯏꯃꯥ ꯂꯩꯇꯕꯗ ꯀꯞꯄ꯭ꯔꯅꯦ ꯍꯥ? ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯑꯦ, ꯏꯃꯥꯅ ꯍꯨꯝ ꯊꯦꯝꯕꯤꯔꯒꯦ ꯂꯥꯛꯑꯣ꯫ ꯊꯝꯕꯥꯜꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯌꯥꯏꯐꯕ ꯊꯝꯕꯥꯜꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯔꯤ꯫ ꯏꯃꯨꯡꯗ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩ ꯇꯧꯔꯤ ꯃꯃꯥ ꯀꯕꯣꯛ ꯂꯩꯅ꯫ ꯍꯩ ꯌꯥꯏꯐꯕ, ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ? ꯀꯥꯗꯨꯗ ꯅꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯂꯤꯕꯗꯨꯕꯣ, ꯅꯠꯇꯦ ꯅꯪꯕꯨ ꯍꯦꯂꯣꯏ ꯑꯣꯛꯅꯔꯛꯂꯕ꯭ꯔꯣ? ꯏꯃꯥ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ? ꯑꯩꯅ ꯈꯪꯗꯦ꯫ ꯉꯥꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ, ꯀꯧꯏ ꯈꯨꯝꯗꯦ, ꯉꯥꯡꯉꯤ ꯇꯥꯗꯦ꯫ ꯑꯁꯤꯗꯕꯨ ꯀꯩꯗꯧꯕꯩ ꯉꯥꯡꯉꯣꯏꯗꯧꯔꯤꯅꯣ ꯍꯥ? ꯅꯄꯥꯅ ꯋꯥ ꯉꯥꯡꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯅꯪꯅꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯇꯤꯟꯕꯨ ꯂꯥꯏꯄꯨꯕꯗꯧꯅ ꯇꯧꯏꯀꯣ꯫ ꯏꯆꯥ ꯅꯇꯣꯝꯇꯅꯤ, ꯑꯃꯨꯛ ꯉꯥꯎꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯑꯁ, ꯑꯁꯤꯕꯨ ꯋꯥꯅꯤ, ꯑꯩꯕꯨ ꯀꯅꯥꯅ ꯉꯥꯎꯗꯧꯔꯦ ꯍꯥꯏꯔꯒꯦ? ꯇꯣꯝꯆꯥꯅ, ꯍꯩ ꯏꯄꯥꯒꯤ ꯌꯥꯏꯐꯕ, ꯅꯪꯕꯨ ꯏꯄꯥꯅ ꯍꯥꯏꯕꯗꯨ ꯈꯜꯂꯕ꯭ꯔꯣ? ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯖꯤꯟꯅꯕ ꯇꯧꯁꯤꯅꯦꯕꯀꯣ꯫ ꯑꯩꯅꯁꯨ ꯋꯥꯗꯨ ꯍꯧꯗꯣꯛꯂꯨꯕꯅꯤꯅ ꯑꯩꯁꯨ ꯏꯀꯥꯏꯖꯩ꯫ ꯀꯩ ꯋꯥꯅꯣ ꯄꯥꯕ, ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯗꯤ ꯃꯪꯂꯤꯕ ꯑꯣꯏꯔꯦ ꯍꯥ? ꯑꯩꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦꯅꯦ ꯍꯥ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯨꯅꯤꯅꯦ꯫ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯩꯅ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯕ ꯋꯥꯅꯤ ꯃꯁꯦ꯫ ꯅꯪꯅ ꯈꯜꯂꯛꯈꯤꯒꯦ ꯄꯥꯕ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯨꯗ ꯑꯩꯁꯨ ꯉꯥꯏꯕꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯕꯒꯤ ꯋꯥꯅꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯈꯤꯇꯪ ꯁꯣꯏꯈꯤꯕꯗ ꯄꯨꯟꯁꯤꯗꯨꯃ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯆꯝꯕ ꯅꯠꯇꯦ꯫ ꯏꯄꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯪꯁꯤ ꯄꯥꯈꯪ ꯑꯃꯅꯤ ꯍꯥꯏꯗꯅ ꯄꯥꯈꯪ ꯃꯥꯟꯗꯕꯗꯧꯅ ꯁꯨꯝ ꯎꯕ꯫ ꯑꯗꯨꯗ ꯏꯄꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯨꯔꯦ꯫ ꯃꯁꯤ ꯅꯪ ꯏꯄꯥꯒꯤ ꯃꯥꯏ ꯉꯥꯛꯇꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯪꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯪꯂꯤꯕꯅꯤ꯫ ꯌꯥꯏꯐꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯅ ꯊꯝꯕꯥꯜ ꯎꯏ, ꯑꯗꯨꯒ ꯅꯥꯀꯣꯡꯗꯅ ꯃꯄꯥꯒꯤ ꯋꯥ ꯇꯥꯔꯤ꯫ ꯀꯔꯝꯕꯕꯨ ꯑꯣꯟꯁꯤꯟꯁꯤꯒꯦ ꯈꯟꯕꯗ ꯌꯥꯏꯐꯕ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥ ꯀꯕꯣꯛ ꯂꯩꯅ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ? ꯍꯥꯏ ꯌꯥꯏꯐꯕ, ꯃꯁꯤꯕꯨ ꯉꯥꯎꯗꯧꯔꯕ ꯖꯥꯠꯂꯅꯤ ꯇꯧꯔꯤꯁꯤꯕꯣ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯄꯪꯂꯩ ꯂꯩꯔꯤꯁꯤꯕꯣ꯫ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯕꯒ ꯂꯥꯏ, ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯥꯌꯦꯡꯅꯕ ꯇꯧꯁꯤ꯫ ꯃꯁꯤ ꯍꯟꯗꯛ ꯃꯔꯛ ꯀꯔꯤꯅꯣꯃ ꯇꯧꯈꯠꯂꯛꯏꯌꯦ, ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦꯕ꯫ ꯑꯣ, ꯀꯔꯤꯁꯨ ꯄꯥꯈꯠꯂꯨꯅꯨ, ꯂꯤꯕ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯍꯥꯏꯕꯅꯤ꯫ ꯍꯦꯔꯥ, ꯃꯥꯕꯨ ꯀꯌꯥꯝ ꯂꯤꯔꯒꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯤꯗꯗꯤ ꯀꯩꯅꯣ, ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯆꯥ ꯆꯥꯎꯅꯈ꯭ꯔꯦ꯫ ꯃꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯦꯛꯇ꯭ꯔꯤ꯫ ꯅꯠꯇꯦ, ꯃꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯍꯥ? ꯃꯥꯅ ꯌꯥꯗꯅ ꯇꯣꯛꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯁꯨꯛ ꯁꯥꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯟꯗꯛ ꯁꯤꯜꯂꯤꯕ ꯅꯨꯄꯤꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯗ꯭ꯔꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯔꯣꯏ꯫ ꯍꯩ, ꯍꯥꯏꯔꯤꯁꯤ ꯇꯥꯔꯕ? ꯇꯥꯏꯕ ꯏꯃꯥ꯫ ꯑꯗꯣ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯊꯤꯕꯗꯤ ꯌꯥꯗꯕ? ꯑꯦ, ꯀꯔꯤ? ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯕ? ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯍꯥ?
नुपी थियु यादब नंगना कदाइदगी नुपी खंगनरिबा हाय हाय यादे नंगिदी इपाना हाइनदना थमलबनिको अैना हाइसि नत्रदि तल्ली येरा मसि कदर अमु हौरक्लिने तौरिसे नते काइदगी नुपीनोने हाय हाय हौजिसि नुपी थिबा याम लुरबनिको मौना लैसाबि साबा याम लैरबनि नंगना नुपी थिरिबनि काइना मौ ओइना पुरक्लबा हाइबिदि हाय इपादि मखुत चारुइको काइदगी मौनु पावना हाइदु अइबु किमदा खंगदबगी मोंग हाय हाय सेरान तुरान तौनुको अइबु इकाइबा नंगनबु मुसिल्ला इपाना हाइरिसिदा अदुम यानरसि पाबना हाइरिबु नुपीदुदि मसकसु खंगदे फजैरा थीराइसु खंगदे कनाना खंग हयेंग उसी साबी मानना लेरमदि अइदि मंगजरेने ए कयादनो अइबु उसी साबी मानना नुपीबु इमोइगी हाइगद्रने नंगना हाइदु अदुदि नंगना हाइरिदुदि लमोक मानब्रा होइना हाइरिसिदि मसकतो अइना उदना हाइरमदि पावना खंगोय पुरा हेलोय तोमबि गाइदो माउदुना फजरमोय ओ अदुननिने नंगना नातोमता अमुक अमुक नोकलिदो हा असुक कुइना नुपी थियु याद्रगा कदाइदगी हेलोय मानबि म ओकनरिबनो मदो इमा हाना मुक्ता येंखिगे अदुगा खन्नसिको ए कइनो हाइसिबो कइ येंगदुइबा येंगनो अइना थोपो दुम तौगे हाय मदो यादेने हौजिकसे नुपी जात जात याम लैरिबनिने हा मसक मसासु खंगदबा मौनी लैसाबिनीसु खंगदबा नुपी हलक्पि ओइरमलबदि करमाइ तौबा हा नते नते काइदगी हलक्पिनो मी कत्तगा तेक्लिबि लैसाबिदु इमा मीगी मसादुदगा नंग मौरा काइना हंगनुको मी मुइ काइ खिनेबा तोमचान इसादी इकाइ खंगलमद्रेदना हा हानदी नुपीगी वरी अमता सासी यादबदुदा हौजिकती माना हेंजिलेने अदुदन अइना लीद लीरबदी इकाइ खंगदबनी हाइरिसे ममा कमाइ तौसेबा हा अइना हाइरिबदुबु तोकपा तारिब्रा तौरिसिबो ngaikhoda mapa mana hairaga hekta yaba nateda kanagi masano kaidagino haibado amukta hangkhotana tawkhisi aduga ibani satlaga hairaga hairedana yai pabana noi kanapta haibiu haide aina thokpa ngamna puzarake is haujipu nupi haiba kan mado thainagi wani hauji adu satnadrabani ko chalunu ko asi hairam laga yai phaba imungda sangkhri tomsana kayamuk yamna phajaba zanu Mama, mana hairibasibu aibu migi mamangda sopa taribra tawrisibo khangdreda mapaisu kari haidoino asuk kuina nupi thiu haiba yadraga handak mana tawraklibasida khoina mu yetluraga maduni henna mu akaibu oiradra haina su khali asumna moi anidu wakhana pham khangdana lei thambal amari lanjenbi homin kaminarakpi mamanabi aduna ayamba matamda mabani loinai Nongma moi anina lambida satlingaida yai pabana nahan suming hairamu yade ngasidi hairamdaba yariko ado noyani bu kaidagino anida sukhum khumde adum leptana chatli yai pabana makha tana mu hanglai noyani bu aina ngisi khumaroidro ha nate noyani bu mawru leisabiro wasi tabada lanchen bina saurapna kebau sikido ha khoiba mawraba nate sombu angawbo somgi mitubu kaidi yenglaga haireino Mauga leisabiga kaida khenage haibasu khangdaba nangise aikhoibu badanam pige laklibro yai phabu humang kangi e saubinu ko sumna sum isam sam nangban saubinu ado amasigi mingdo amukta khangjage e nangna hairaga khoinekta haiga drai sibo noisi kana no karino haibasu khangdana mingekta haiba yabro asumna ngahak wari sanaraba matungda ming khangnare aduga yai phabu hoi satkri syam kaidito nangna ngasai haidubo ha aidi pakadurabni ए कई दोइसे नते नमु ngaubra haibani mi leisabi du dabu maurang jili adudi mi su sarokpa tamni kai hoini ai su humang kaurabani ado khoigi maga pabagana haibama lei e kai haiba hojik se nupi singsi angakpa yam lei mauna leisabi saba halakpina leisabi saba yamna lei haibudu da ai su hanglubani da ado ers mida yenglaga phangladi fai itaw mau oiradine phi ma yangadab aduga leisabi oridi yalar khangaba ado moidi phidi yandeda aduda nang hanglurido nang moina kemta hairaktrido narai upharamni ko somdana thambalna tawriba lila mayamdo mamana migi masindagi tari nongma sakhina thambal aina tariba pausi sumbra kaidoragi ma kai pau mu tarage tasu takre khoi magi pausi paumi oini hek tawrada hai paumi gi wanati nanga lanchen bigana tawri sikari no haibani mi di leisabini aduga nangna mau
เมานั่งนั่นไหลสาบีดูก็มันนะไม่ยามรอฮะมาสลาคิสันไอ้นังไงดิบันใครหนุ่ยมาลันเจนบีดูอิมานนบีนี่อังงวยยังไงดะกี้เขามินกามินรักบันอิมานนบีดูนะถ้าบ้ามตั้งจัดลุสิให้บักกี้จุ่มเนื้อสัตว์ลุบันอะดูบุกรีไกเด็กมีกี่มาซาดูเด็กก็ใส่รู้ดูกว่าให้หนุ่ยถ้าบักจัดปะดะอิมานะสาวบันนั่นเตียเนี่ยหนุ่ยเนี่ยจัดปะดะตุ่มดูนุปายาวริดูการีกินฮะอะดูกันนังสู้สวยดูนะพีอินบักกี้วานี่ลำบีโยกระดิพีอินเดนจัดลีให้มาเสียไอ้ลอยเนี่ยตาระบันนังไหลสาบียามนะสันนิงระให้บะบุนักคงดูทุดีโอให้บรอคุยมาสิอิมานนบีมตัดตินาบยารุยดอรินะตินาโอนามานาบีโดนิยมสุมนาติโนอิมาไกสูให้รอยยี่อะดูดีนัดติไหลสาบีดูกิมาตงนังนัดตัมบดียารุยให้บันเองมาสุนีนังนัดจดีมานาบีมตัดไหลเทรให้บรอฮานาตินาระบสุเฮาซิกิมานัดไหลสาบีนังนามามาดูขังนัสไอ้บัวายามนังงันกันนุโกมาตัมนัสซุมเฮาคิบนางานมัสฮิมารีมังงาให้ซิเลอะดูกัทำบาลลันเจนบินัดเทมดูนะยายพบกะขังนาบะฮาวรักลามีนูมังกินมิดนีงานมันสักขีได้เลยอบคุยมาดีกันสักขีงานบ่อบกที่ขังเอาดีนี่นั่งมุกไอดอร์กี้อบกเลยสิดีแต่ลีกันชูอิมากิมันหักตัดทิมบิโอบน้ำมาดูงักเลยระก็ฮัลลักลันอบกก็สุ่มเลยระก็ลอยดีงานมันน่าสุ่มยังไงตกสลักปุดุดาสักขีตกพัมขังจีมาตัวมตะปังเศร้าเดเศร้านิ่งมาตัวมตะสนใจไอ้ยี่สาเสียกระไม่งังเนกันนี่พันสุยามนังงังละมันอะดูลงดีมานะมาสาเสียคุณดูแล้วก็เฮียจัดลีบสีก็ได้แต่หนูให้บันมาสิให้ส่งอีตาดันบัดนามสารพัดตาริตอริสิมาซาไลซ์ดามุกเกาเลยให้ไลซ์อ่ะนั่นสิก็ได้จัดขี้อ่ะอิมาอิเซลันเซนวิลาอัมบันไอซูก็ได้จัดลินุขังดิให้นั่งมุสัดขี้หนูให้บักไกดาวเกอิมาน่ะให้บัดพาวเบลล์จามีดูดาไอน่าให้บัดดิขมายเล่าเนี่ยขังนี่งั้นสิดิฮันดาลักขี้สัดมาซาสินะสวมเดตอริบันยังไงสิดิมาน่ะขังมันนัดเดบอ่ะอิมาคุยเสียนตัวอิสระไอปามเด็กว่ามาหันดักเซ่มองไม่โตโตอีกว่าอิเซลันเซนวิก็มวยเนี่ยดักเซ่กระไรตัวนี้ยำจัดอีกว่าไอสุขังไอน่ะสุนเยียงมันนั่งกินลันเจนบีดูสู้ไอน่ะมุกตั้งปายอยู่นะฮาวริมนี่อิมามีกี่มาซาตัวได้ให้เรื่องก็ใครกันน่ะตัวน้องไอคุยกี่ตัวได้ให้ก็ดำไอสุขังนี่เนี่ยอะดูบุมาน่ะฮาวตัวน่ะจัดลีบันนัดรอมาน่ะพันน่ะฮาวตัวน่ะสู้ยากระโดมาน่ะยาจุดที่ใครอยู่ไปเลยเกอสมน่ะสุมเพียงจินขีบันน่ะน้ำมิตาครีทำบ้านฮัลลักจีสักขี้สาวนิ่งมันน่ะลอยเลยงานมันน่ะสวมเด็กกับนี่บัวอิมาฮัลลักจีอิมาไกด์ได้เลยเกอิมากิมันนักตัดทิ้งบิวอิดมจ่าไออิมากิมันนักตัดทิ้งอสมน่ะตัดแต่นั่นยังไงตัวสิลักปุดุดาสักขี้อุปายเลยจะดูนะมาสูดูไลซ์เดพิรัมลักะลันเจนบีกิดสัตย์ให้ลันเจนบีเลยบรอลันเจนบีมาซาดูอิปาปากขัดลีอดูบุไม่ท่องดูพาซิลักะใครให้กินเนี่ยสัญญาสิเดการิโตระให้นั่งกับสัตว์มินักคิดบัดทำบาลดีก็ได้เลยครับไอ้ที่ข้างเดียนะน่าสิ้นทีกันนุนั่งกับสัตว์มินักขี้ให้ไปเสไอ้ลอยนักข้างนักหลักละบันนี่ก็ได้เลยเก็บเนี่ยงั้นใส่บ้านนี่ถ้าบักก็มาจัดมินารูบันนี่อันตุกมาดีตุ้มจังเขาระได้เนี่ยลันเจียนเบียการิกินนัดสิละตุกเกี่ยมนัดที่รีบตัวฮะอิสาดูเลยสาบินัดติเมานี่นั่งในยุ่มตะเขาบัลักนักปูเครือกับอิสาโดก็ได้จะทันนำละเก็บส่วนนั้นมาซาปิกประตูนักกับประตูลอยเขาเลยการิกินเลยสาบินั่งน้ำมาไว้เดี๋ยวอิสาดูไปเฮกเขาเรียบเสียฮะนั่งมานัดจับดีน้ำมานับบิเลยจับรอลันเจียนบีอายักปะโคท่าดารักประตูดาคุมพัมขังเจลาลูบะเกาบันนี่นะติงักไม่งักนั่นเลยอดูมาสูมานาเตาเกหายดันเตาบุดีนัดติยายพบันนันนำดันปูกีบันนี่สักขีมาคาตาเรให้หาอยู่นี่กะริกิตุมินเลยบันโนฮะกะริกุมใบอิสาตุนับพัดตันุงเดทบลำลับดีนังอภาบุออยรอยโกหาอยู่ให้บันนี่ลันเจนบีอุไปเลยรักจีเสียงมาให้ครกิขเลยอินเฮไอบัวเราบิกันไอเน่ะอินเฮกีตุนะให้ดับนี่ทำบ่าวดูเสียงครีฮะกะริอะเสียงเครบะลอยเรดันนัดเอาดิสิเนี่ยไอ้น่ะมาสิโทกันนี่ให้ดันกันให้บันเนี่ยบะเฮาสิที่การีสารเก็บสิให้มาสินั่งน่ะทกันปังงักตันนัดระฮะนั่งน่ะเฮาดันน่ะเลยสาบิสาดันปูบดันที่ทกปังงักตันนัดรอนุ่งไงเนี่ยเฮาสิที่มาซาปิกปมเลยดีไกเสียมาขังเจเนี่ยไพ่มายุ่มดันสังหันบักกี่วาเลยกันนาดันโอก็ได้ดันเสียงเครบะไอ้สุขังดีนี่นุปาดูกี่มายุ่มดินุปาดูบุดียายพบะโกบันนี่ลอยเลยให้ยัยลอยเลยบะกันนาโนก็ได้ดันโอให้ไปสุขังเดบะไพ่มาไอ้กี่กุลขังหันเก็บอาศัยให้รำลักะสักขี้สาวในสัตว์เรลันเจนบีอุปายเลยตันะยิงดูนั่นเลยเขาสมดันยายพบะนุปีปุระให้ดันะพยายามยิงในทำบาลนะเมานี่มาซาเลยให้บสิยายพบะจะช่วยให้ดกติกระบอกเลยนะ
ꯃꯣꯏ ꯃꯄꯥ ꯏꯁꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ ꯁꯤꯗꯤ ꯌꯥꯏꯅꯦ ꯃꯁꯛ ꯐꯖꯔꯒ ꯂꯝꯆꯠ ꯐꯖꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯗꯤ ꯃꯥꯟꯗꯦꯗ ꯏꯃꯧ ꯃꯁꯛ ꯐꯖꯕ ꯐꯪꯂꯕꯕꯨ ꯌꯥꯔꯦ ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯕꯁꯤꯗꯤ ꯃꯥꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯊꯤꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯍꯔꯥꯎꯖꯩ ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯃꯆꯥꯗꯨ ꯂꯩꯐꯝ ꯈꯪꯗꯦ ꯃꯌꯨꯝꯗ ꯃꯃꯥꯅ ꯇꯥꯔꯒ ꯀꯔꯤ ꯍꯥꯏꯒꯗꯕ ꯏꯆꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯌꯥꯏꯐꯕꯅ ꯀꯔꯤ ꯇꯧꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯑꯩꯕꯨ ꯊꯤꯟꯕꯤꯔꯅꯨ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯒꯦ ꯀꯔꯤꯒꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯍꯥꯏꯁꯤꯗꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯍꯥꯏꯕ ꯑꯃ ꯇꯧꯅꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯄꯥꯎ ꯈꯟꯕꯤꯔꯅꯨ ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅ ꯇꯧꯔꯛꯀꯗꯕ ꯂꯥꯟꯗꯣ ꯑꯩ ꯈꯪꯏ ꯑꯗꯨꯅ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯄꯥꯎ ꯍꯟꯕ ꯊꯥꯈꯤꯕ ꯌꯥꯏꯐꯕ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯐꯝ ꯈꯪꯗꯗꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯗꯤ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯍꯪꯅꯔꯝꯃꯤ ꯇꯣꯝꯆꯥꯅ ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯕు ꯀꯔꯤꯅꯤ ꯍꯥꯏꯒꯅꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯆꯠꯂꯨꯔꯒ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯒ ꯃꯈꯥ ꯇꯥꯕ ꯈꯟꯅꯔꯁꯤꯀꯣ ꯊꯝꯕꯥꯜ ꯄꯥꯎ ꯍꯟꯕ ꯆꯠꯈ꯭ꯔꯕꯗꯤ ꯃꯥ ꯃꯧꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯌꯥꯝ ꯋꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕꯗ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯧꯅꯤ ꯍꯥꯏꯕ ꯈꯪꯂꯗꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯔꯛꯄ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯊꯤꯟꯕꯤꯔꯛꯂꯅꯨ ꯍꯥꯏꯔꯛꯄꯗꯒꯤ ꯊꯝꯕꯥꯜ ꯍꯦ ꯂꯥꯎꯏ ꯁꯣꯝꯗꯅ ꯉꯥꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ ꯁꯥꯈꯤꯅ ꯏꯁꯨ ꯅꯨꯡꯁꯤꯕ ꯅꯃꯥꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪ ꯀꯞꯀꯅꯨ ꯑꯕꯣꯛꯁꯨ ꯂꯩ ꯅꯪꯒꯤ ꯅꯗꯣꯝꯆꯥꯁꯨ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯑꯕꯣꯛꯅꯅꯦ ꯅꯪꯒꯤ ꯍꯧꯕꯤ ꯂꯩꯗꯧꯔꯤꯅꯤ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯃꯁꯨꯕꯨ ꯊꯦꯝꯃꯤ ꯃꯃꯥꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯦ ꯉꯥꯟꯕꯅ ꯑꯕꯣꯛ ꯀꯨꯏꯔꯦ ꯏꯃꯥ ꯎꯗꯕ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯑꯕꯣꯛ ꯏꯃꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥ ꯑꯁꯨꯝꯅ ꯀꯞꯂꯛꯄꯗꯨꯗ ꯁꯥꯈꯤ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯀꯞꯆꯩ ꯑꯃꯨꯛꯀꯤ ꯉꯥꯟꯕ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯀꯞꯄꯅꯨꯕ ꯅꯃꯥ ꯂꯥꯛꯂꯅꯤꯌꯦ ꯇꯣ ꯑꯕꯣꯛ ꯄꯣꯒꯦ ꯂꯥꯛꯎꯁꯦ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯃꯁꯨꯕꯨ ꯄꯣꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯦꯝꯃꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯟꯖꯩ ꯏꯃꯥꯒꯤ ꯊꯝꯕꯥꯜ ꯅꯪꯁꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯊꯦꯜꯂꯤꯗꯀꯣ ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯅꯆꯥꯅ ꯅꯪꯕꯨ ꯊꯤꯔꯤꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯏꯃꯥꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯏꯃꯥꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦꯗꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯁꯤ ꯈꯟꯗꯨꯅ ꯁꯥꯈꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ ꯊꯝꯕꯥꯜꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯃꯧꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯗꯁꯨ ꯈꯪꯗꯦ ꯊꯝꯕꯥꯜꯅ ꯈꯟꯖꯩ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ ꯏꯆꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯏꯆꯥꯗꯣ ꯐꯅ ꯆꯥꯎꯔꯝꯒꯅꯤ ꯃꯥꯅ ꯍꯌꯦꯡ ꯑꯩꯕꯨ ꯊꯤꯔꯛꯀꯗ꯭ꯔꯥ ꯑꯩꯕꯨ ꯑꯁꯦꯡꯕ ꯍꯥꯏꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯐꯔꯦ ꯑꯩꯅꯗꯤ ꯍꯥꯏꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯕ ꯃꯇꯥꯡ ꯂꯥꯛꯂꯕ ꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯊꯝꯕꯥꯜ ꯌꯥꯏꯐꯕꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯗꯨꯒ ꯃꯅꯦ ꯃꯀꯨꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯀꯕꯣꯛꯂꯩꯅ ꯊꯝꯕꯥꯜ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯣꯡꯃꯇꯁꯨ ꯅꯄꯥꯝꯗ ꯆꯠꯀꯦꯁꯨ ꯍꯥꯏꯗꯦ ꯅꯪꯕꯨ ꯅꯄꯥꯝꯗ ꯆꯠꯅꯤꯡꯗꯕ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯠꯂꯨꯁꯣꯗꯅ ꯅꯃꯥꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ ꯅꯅꯥꯎ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯗꯨꯁꯨ ꯅꯣꯡꯃꯇ ꯂꯥꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥ ꯑꯩ ꯆꯠꯅꯤꯡꯗꯦꯗ ꯍꯩ ꯅꯃꯥꯅ ꯅꯪꯉꯣꯟꯗ ꯁꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯣꯏꯅꯣ ꯍꯧꯖꯤꯛ ꯁꯥꯎꯕ ꯐꯔꯝꯂꯅꯤ ꯅꯪꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯗ ꯅꯃꯥꯗꯣ ꯑꯗꯨꯝ ꯁꯥꯎꯕ ꯐꯈ꯭ꯔꯗꯧꯅꯤ ꯅꯠꯇꯦ ꯅꯃꯥꯅ ꯅꯪꯉꯣꯟꯗ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯊꯝꯕꯥꯜ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯈꯪꯗꯦꯅꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯆꯪꯈ꯭ꯔꯦ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯥ ꯈꯨꯝꯐꯝ ꯈꯪꯂꯔꯣꯏ ꯈꯟꯗꯅ ꯆꯪꯈ꯭ꯔꯤꯕꯅꯤ ꯀꯕꯣꯛꯂꯩꯅ ꯍꯥꯏꯍꯧꯏ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯃꯄꯥꯝ ꯆꯠꯀꯦꯁꯨ ꯍꯥꯏꯗꯦ ꯅꯣꯡꯃꯇ ꯁꯥꯎꯕꯁꯨ ꯎꯗꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯂꯩꯀꯥꯏꯁꯤꯗꯅꯦ ꯑꯩꯒꯤ ꯏꯃꯧꯒꯨꯝꯅ ꯐꯖꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯆꯥꯗꯤ ꯏꯃꯧ ꯊꯤꯕ ꯍꯩ ꯊꯛꯁꯤ ꯈꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯁꯣꯝꯗꯅ ꯉꯥꯟꯕ ꯅꯣꯡꯃ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯣꯏ ꯅꯪꯗꯤ ꯅꯃꯥ ꯅꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯆꯠꯂꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯅ
ꯑꯩꯒꯤ ꯍꯥꯎꯕꯤ ꯂꯩꯕ ꯆꯠꯈꯤꯕꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯕꯣꯛꯅ ꯏꯁ ꯅꯆꯤꯟ ꯊꯤꯒꯅꯣ ꯅꯪꯗꯤ ꯅꯃꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯣ ꯍꯨꯟꯗꯣꯛꯇꯦ ꯂꯥꯛꯀꯅꯤ ꯃꯌꯥꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯃꯥ ꯂꯩꯇꯕꯤ ꯃꯆꯥ ꯅꯃꯥ ꯂꯩꯇꯕꯤ ꯃꯆꯥ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯂꯛꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯉꯥꯟꯕꯅ ꯀꯞꯄꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯥꯈꯤꯅ ꯍꯪꯉꯤ ꯉꯥꯟꯕꯅ ꯄꯥꯎ ꯇꯝꯃꯤ ꯁꯥꯈꯤꯅ ꯁꯥꯎꯅ ꯂꯥꯛꯂꯒ ꯍꯥꯏ ꯀꯩꯅꯣ ꯅꯣꯏꯅ ꯏꯁꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ ꯍꯥ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯅꯣꯏ ꯆꯩ ꯆꯥꯒꯦꯔꯥ ꯍꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯀꯣ ꯂꯝ ꯍꯦꯜꯂꯗꯤ ꯅꯣꯏ ꯑꯩꯅ ꯐꯨꯒꯅꯤ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯆꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯁꯥꯈꯤꯅ ꯈꯜꯂꯤ ꯏꯁꯨꯁꯦ ꯃꯤꯒꯤ ꯀꯔꯦꯝꯅ ꯐꯝ ꯑꯣꯏꯔꯦꯗꯀꯣ ꯇꯧꯔꯤꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯤ ꯏꯁꯨꯁꯦ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯃꯃꯥꯗꯨꯁꯨ ꯃꯆꯥꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯕꯣꯛꯀꯤ ꯉꯥꯟꯕ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯑꯕꯣꯛꯅ ꯃꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯈ꯭ꯔꯕꯅꯤꯁꯦ ꯀꯞꯄꯅꯨꯁꯦ ꯑꯕꯣꯛ ꯏꯃꯥ ꯂꯩꯇꯦ ꯏꯄꯥ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯕꯣꯛ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯏꯃꯥ ꯎꯅꯤꯡꯉꯦ ꯑꯕꯣꯛ ꯑꯁꯨꯝꯅ ꯉꯥꯟꯕ ꯀꯞꯂꯝꯃꯤ ꯁꯥꯈꯤꯅ ꯃꯁꯨꯕꯨ ꯊꯦꯝꯂꯝꯃꯤ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯖꯅ ꯑꯩꯈꯣꯏꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ ꯄꯤꯛꯂꯤ ꯃꯆꯥꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯒ ꯃꯌꯨꯝ ꯄꯥꯟꯒꯅꯤ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯃꯥ ꯑꯉꯥꯡꯁꯤꯒꯤ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯃꯥꯒꯤ ꯂꯥꯏꯖ ꯅꯪ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯎꯔꯦꯗꯅ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯁꯤꯗꯧꯅ ꯅꯪꯁꯨ ꯇꯧꯒꯅꯨꯀꯣ ꯏꯃꯥꯅ ꯅꯕꯥꯅꯤ ꯄꯣꯛꯄꯗ ꯅꯁꯤꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯏꯃꯥꯒꯤ ꯂꯥꯏꯖ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ ꯃꯆꯥ ꯉꯥꯟꯕꯕꯨ ꯅꯤꯡꯁꯤꯡꯗꯕꯗꯤ ꯅꯠꯇꯦ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯆꯥꯛ ꯏꯟꯕꯤꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯥꯔꯨꯁꯦ ꯏꯃꯥꯅ ꯏꯜꯂꯤꯕ ꯆꯥꯛꯁꯤ ꯆꯥꯔꯒ ꯌꯥꯝ ꯊꯨꯅ ꯆꯥꯎꯔꯛꯑꯣ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯄꯤꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯕꯨꯡꯗꯣ ꯏꯃꯥꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯃꯥꯕꯨ ꯏꯃꯥꯅ ꯅꯣꯡꯃꯇꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ ꯃꯥꯕꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯏꯃꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯥꯅꯁꯨ ꯃꯥꯕꯨ ꯏ ꯃꯇꯨꯡꯗꯒꯤ ꯍꯨꯟꯗꯣꯛꯂꯝꯂꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯃꯥꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ ꯏꯃꯥꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝ ꯅꯪꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯎꯀꯣ ꯏꯃꯥꯅ ꯃꯥꯕꯨ ꯌꯦꯡꯂꯨꯕꯗꯤ ꯉꯝꯗ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯆꯥꯕꯨ ꯆꯥꯛ ꯏꯟꯅ ꯏꯟꯅ ꯂꯣꯟꯅ ꯀꯞꯆꯩ ꯀꯕꯣꯛ ꯂꯩꯅ ꯅꯥꯀꯜꯗꯒꯤ ꯊꯝꯕꯥꯜ ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯩꯕꯨ ꯄꯥꯝꯕꯤꯔꯒꯦ ꯅꯪ ꯋꯥꯔꯝꯂꯅꯤ ꯊꯝꯕꯥꯜ ꯂꯣꯟꯅ ꯃꯄꯤ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯏꯃꯥ ꯆꯥꯛ ꯏꯜꯂꯝꯕꯅꯤ ꯂꯣꯏꯔꯁꯤ ꯏꯃꯥꯅ ꯄꯝꯒꯦ ꯍꯥꯏꯕꯗꯣ ꯀꯗꯥꯏ ꯏꯁꯨꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯦꯗꯀꯣ ꯂꯥꯛꯑꯣ ꯑꯕꯣꯛ ꯄꯝꯒꯦ ꯂꯥꯛꯑꯣ ꯀꯕꯣꯛ ꯂꯩꯅ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯌꯥꯏꯐꯕꯅ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯊꯝꯕꯥꯜ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯣꯏꯅ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯔꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯁꯤ ꯃꯤ ꯂꯣꯏꯅ ꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯏꯃꯥꯅ ꯁꯥꯎꯗꯅ ꯏꯟꯊꯣꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯁꯤ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤ ꯏꯃꯥꯅ ꯁꯥꯎꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯖꯕꯗ ꯁꯣꯏꯗꯅ ꯁꯥꯎꯕ ꯐꯒꯅꯤ ꯃꯃꯥꯅ ꯃꯆꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯒꯅꯤ ꯍꯥꯏꯒꯦ ꯊꯝꯕꯥꯜ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯏꯐꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯑꯩꯁꯤ ꯅꯉꯣꯟꯗꯅꯤ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕ ꯍꯥ ꯅꯪ ꯈꯛꯇꯅꯤ ꯅꯄꯥꯝꯅ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯄꯥꯝꯅ ꯆꯠꯁꯤ ꯍꯥꯏꯗꯅ ꯆꯠꯅꯔꯤꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯣ ꯍꯥ ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯤ ꯎꯔꯒ ꯏꯃꯥꯅ ꯍꯔꯥꯎꯕꯗ ꯂꯣꯏꯔꯗꯧꯅꯤ ꯊꯝꯕꯥꯜ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯏ ꯍꯥ ꯏꯆꯥ ꯄꯨꯕ ꯆꯠꯀꯨꯝꯁꯤꯗ ꯑꯩꯕꯨ ꯏꯟꯊꯣꯛꯂꯕꯤ ꯏꯃꯥꯅ ꯃꯁꯨꯕꯨ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦ ꯊꯝꯕꯥꯜ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯏꯃꯥꯁꯨ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯪꯒꯤ ꯃꯥꯏꯀꯩ ꯁꯣꯏꯗꯅ ꯌꯦꯡꯂꯝꯒꯅꯤ ꯌꯥꯏꯐꯕ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏꯁꯤ ꯎꯠꯄ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯉꯥꯟꯕ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯗꯨ ꯐꯥꯔꯦ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯏ ꯅꯣꯡꯃ ꯉꯥꯟꯕ ꯊꯝꯕꯥꯜꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯤ ꯀꯕꯣꯛ ꯂꯩꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯌꯨꯝꯁꯤꯕꯨ ꯏꯃꯥ ꯊꯝꯕꯥꯜꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯥ ꯃꯥꯅꯤꯅꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥ ꯊꯝꯕꯥꯜ ꯎꯅꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯕꯣꯛ ꯂꯩꯅ ꯊꯝꯕꯥꯜ ꯀꯧꯔꯛꯏ ꯊꯝꯕꯥꯜ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯃꯆꯥꯁꯤ ꯅꯪꯕꯨ ꯍꯪꯉꯤꯅꯦ ꯀꯅꯥꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯊꯝꯕꯥꯜ ꯃꯆꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯩ ꯍꯪꯂꯤꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯉꯥꯟꯕ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ
ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯉꯛꯄ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯑꯄꯣꯛꯄ ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯉꯝꯕꯤꯅꯤ ꯅꯪꯗꯤ꯫ ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯂꯒ ꯅꯄꯥꯝ ꯂꯝꯗꯝꯗꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕ ꯂꯥꯎ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯄꯨꯝꯅꯃꯛꯄꯨ ꯉꯛꯅꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯍꯥ, ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯕꯅꯤꯅ ꯑꯄꯣꯛꯄ ꯅꯆꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯁꯤ ꯐꯥꯎꯕ ꯋꯥꯈꯜ ꯂꯩꯅꯥꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯑꯄꯣꯛꯄꯤ ꯅꯃꯥꯗꯣ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗ꯭ꯔꯤꯉꯩ ꯑꯃꯨꯛꯇꯪꯗꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯨꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯉꯥꯟꯕꯒꯤ ꯋꯥꯗ ꯀꯕꯣꯛꯂꯩ ꯆꯤꯡꯅꯕ ꯄꯣꯛꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ ꯅꯪ ꯀꯅꯥꯅꯣ? ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯌꯥꯏꯐꯕꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯒ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯤꯕ ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯍꯥ, ꯃꯔꯝ ꯆꯥꯔꯕꯗꯤ ꯐꯩ, ꯆꯥꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ ꯉꯥꯟꯕꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯕꯨ ꯈꯪꯗ꯭ꯔꯕ ꯑꯩꯁꯤ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯆꯥ ꯉꯥꯟꯕꯅꯤ ꯏꯃꯥ꯫ ꯅꯆꯥ ꯑꯩꯕꯨ ꯀꯅꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯄꯁꯨ ꯍꯥꯏꯌꯨ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯏꯃꯥ꯫ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯊꯝꯕꯥꯜ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯅ ꯃꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ, ꯏꯃꯥꯒꯤ ꯉꯥꯟꯕ, ꯂꯥꯎ, ꯏꯃꯥ ꯀꯣꯟꯒꯦ ꯂꯥꯎ, ꯏꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯦ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯀꯞꯃꯤꯟꯅꯩ꯫ ꯉꯥꯟꯕꯅ, ꯏꯃꯥ, ꯉꯁꯤꯗꯤ ꯏꯗꯣꯝꯆꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯕꯣꯛꯁꯨ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥ, ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯩꯈꯤꯕꯗꯒꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ꯫ ꯑꯕꯣꯛꯇꯣ ꯉꯁꯤꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯅꯆꯥ ꯑꯄꯪꯕ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯀꯔꯤ, ꯏꯃꯥꯕꯨ ꯅꯥꯔꯦ ꯍꯥꯏꯕ? ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕ? ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕ? ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯄꯤꯔꯥꯡꯂꯛꯇ ꯀꯕꯣꯛꯂꯩꯅ ꯏꯁꯧ ꯂꯥꯡꯅ, ꯀꯔꯤ, ꯑꯩꯒꯤ ꯏꯃꯧꯕꯨ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯂꯕ? ꯍꯥ, ꯌꯥꯏꯐꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ? ꯍꯥ, ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯗꯨꯅꯤꯅꯦ, ꯊꯝꯕꯥꯜꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯅ꯫ ꯃꯥꯅ ꯍꯦꯛ ꯌꯨꯝꯁꯤ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯃꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯒꯦ, ꯑꯗꯨꯒ ꯆꯦꯜꯂꯛꯄꯗꯁꯨ ꯃꯌꯨꯝꯗꯒꯤ ꯏꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯕꯗꯒꯤꯅꯤ ꯅꯠꯇ꯭ꯔꯣ? ꯇꯣꯝꯆꯥꯅ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦ, ꯃꯣꯏꯅ ꯏꯟꯊꯣꯔꯛꯏꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤꯔ ꯍꯥꯏꯗꯅ ꯂꯧꯔꯨꯔꯒ ꯃꯧꯁꯥꯕꯤ ꯑꯣꯏꯔꯝꯂꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩ? ꯏꯃꯧ ꯃꯧꯁꯥꯕꯤ ꯑꯃ ꯐꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯨ ꯑꯅꯤ ꯐꯪꯂꯦ꯫ ꯌꯥꯏꯐꯕꯅ, ꯀꯔꯤ, ꯅꯪꯕꯨ ꯃꯧꯅꯤ ꯍꯥꯏꯕ? ꯍꯥ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯂꯤꯕꯅ ꯀꯔꯤꯒꯤ? ꯃꯧ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯃꯤꯅꯝꯈꯤꯕ ꯂꯩꯇꯦ, ꯅꯣꯡꯃꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤꯕ ꯂꯩꯇꯦ꯫ ꯀꯔꯤ, ꯑꯩꯅ ꯍꯪꯈꯤꯕ ꯂꯩꯇꯦ ꯀꯥꯏ? ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯧ ꯅꯪꯅ ꯃꯧꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇ꯭ꯔꯤ? ꯍꯥ, ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯐꯤ ꯑꯃ ꯌꯥꯟꯒꯗꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪꯅ ꯅꯥꯊꯩꯔꯒ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯆꯠꯄ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗ ꯑꯩꯁꯨ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯨꯕꯩ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯪꯅ ꯆꯦꯜꯂꯛꯄꯗ ꯊꯤꯟꯕꯤꯒꯅꯨ ꯍꯥꯏꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ? ꯅꯆꯤꯟ ꯊꯤꯕ, ꯅꯪ ꯑꯩꯕꯨꯁꯨ ꯏꯃꯥ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯟꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯕꯅ ꯊꯝꯕꯥꯜꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯊꯝꯕꯥꯜ ꯆꯩꯅꯥ ꯈꯥꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯇꯣꯝꯆꯥꯅ, ꯏꯄꯥꯒꯤ ꯌꯥꯏꯐꯕ, ꯃꯁꯤꯔꯥ? ꯅꯪꯅ ꯏꯄꯥꯅ ꯍꯥꯏꯕ ꯌꯥꯗꯈꯩ ꯅꯪꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯤꯖꯔꯒꯦ ꯍꯜꯂꯛꯀꯦ꯫ ꯏꯄꯥꯒꯤ ꯌꯥꯏꯐꯕ, ꯃꯁꯤꯔꯥ? ꯅꯪꯅ ꯏꯄꯥꯅ ꯍꯥꯏꯕ ꯌꯥꯗꯈꯩ ꯅꯪꯅ ꯑꯄꯥꯝꯕ ꯑꯣꯏꯅ ꯊꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤ ꯍꯥ? ꯏꯄꯥꯗꯤ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯗꯨꯝ ꯆꯤꯡꯅꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯦ, ꯑꯗꯨꯕꯨ ꯏꯄꯥꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯃꯥꯏꯁꯤ ꯎꯠꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯧ ꯑꯃꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯤꯅ ꯍꯌꯦꯡ ꯈꯪꯂꯛꯂꯒ ꯑꯩꯈꯣꯏꯕꯨ ꯃꯥꯏꯁꯤ ꯂꯣꯟꯈꯠꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯣ? ꯀꯕꯣꯛꯂꯩꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ, ꯍꯩ ꯃꯧꯁꯥꯕꯤꯌꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥ ꯄꯥꯈꯪꯁꯤꯗ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯔꯛꯂꯤꯕꯗꯤ? ꯍꯥ, ꯅꯪ ꯏꯆꯥꯁꯤ ꯀꯌꯥꯝ ꯄꯥꯝꯒꯦ? ꯐꯤꯃꯟ ꯈꯨꯟꯕꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ, ꯅꯪ ꯅꯁꯥꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯉꯥꯟꯕꯅ, ꯏꯃꯥ, ꯆꯠꯂꯁꯤ, ꯅꯪꯒꯤ ꯆꯪꯖꯐꯝ ꯃꯐꯝꯁꯤ ꯂꯩꯔꯣꯏ꯫ ꯏꯃꯥ, ꯑꯕꯣꯛꯇꯣ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ꯫ ꯏꯃꯥꯒꯤ ꯉꯥꯟꯕ, ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯏꯃꯥꯗ ꯍꯥꯞꯂꯤꯕ ꯃꯩꯆꯥꯛꯁꯤꯕꯨ? ꯍꯥ, ꯏꯃꯥ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕ? ꯅꯪ ꯆꯠꯈ꯭ꯔꯣ, ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯀꯕꯣꯛꯂꯩꯅ, ꯀꯔꯤ ꯃꯐꯝꯁꯤ ꯂꯩꯍꯧꯔꯒꯦ ꯀꯥꯏ? ꯍꯧꯖꯤꯛꯃꯛ ꯅꯆꯥꯒ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯏꯁꯨꯗꯤ ꯄꯨꯕ ꯌꯥꯏ꯫ ꯏꯆꯥꯁꯦ ꯅꯪꯅ ꯅꯝꯗꯅ ꯃꯥꯡꯍꯜꯂꯦꯗꯅ꯫ ꯇꯧꯉꯝꯕꯤ, ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯆꯠꯂꯣꯗꯅ, ꯀꯔꯤꯒꯤ ꯀꯞꯁꯤꯟꯅꯗ ꯂꯩꯔꯤꯕꯅꯣ? ꯅꯪꯅ ꯐꯅ ꯇꯥꯠ ꯇꯧꯔꯕꯁꯨ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯀꯞꯂꯗꯨꯅ, ꯏꯃꯥ, ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ, ꯑꯩ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯏꯃꯥ꯫ ꯌꯥꯏꯐꯕ, ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯕꯤꯒꯅꯨ,
ꯌꯥꯏꯐꯕ ꯀꯅꯥꯒꯤ ꯋꯥꯕꯨ ꯂꯧꯒꯗꯕꯅꯣ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯂꯩꯃꯤꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯏꯊꯤꯜꯅ ꯀꯔꯤ ꯄꯨꯝꯅꯃꯛ ꯈꯜꯂꯨꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯊꯝꯕꯥꯜꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯛꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯃꯧꯁꯥꯕꯤ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯑꯁꯦꯡꯕ ꯃꯧꯁꯥꯗꯅ ꯂꯩꯕ ꯌꯥ, ꯆꯠꯂꯣ꯫ ꯊꯝꯕꯥꯜ ꯎꯄꯥꯏ ꯂꯩꯇ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯉꯥꯟꯕꯅ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ ꯍꯧꯒꯠꯂꯣꯁꯦ, ꯆꯠꯂꯁꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ꯫ ꯊꯝꯕꯥꯜ ꯀꯞꯅ ꯀꯞꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯀꯕꯣꯛꯂꯩꯅ ꯊꯣꯏꯕꯤꯕꯨ ꯐꯥꯏ꯫ ꯊꯣꯏꯕꯤ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯆꯣꯡꯉꯤ꯫ ꯉꯥꯟꯕꯅ ꯃꯃꯥꯕꯨ ꯅꯝꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯌꯥꯏꯐꯕ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯝꯕꯥꯜ, ꯉꯥꯟꯕ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯏ꯫ ꯊꯝꯕꯥꯜ ꯆꯦꯟꯁꯤꯟꯗꯨꯅ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯇꯨꯏ꯫ ꯏꯃꯥ ꯅꯆꯥ ꯂꯥꯛꯑꯦ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯣ ꯏꯃꯥ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ, ꯅꯆꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯏꯃꯥ꯫ ꯁꯣꯜꯂꯕꯤ ꯁꯥꯈꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯊꯝꯕꯥꯜ, ꯀꯔꯤꯒꯤ ꯃꯧ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯃꯗꯣ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯈꯟꯕꯗꯤ ꯅꯪ ꯅꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯆꯥꯁꯦ ꯅꯪꯅ ꯐꯖꯅ ꯌꯣꯛꯇꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯂꯝꯕꯤꯗ ꯅꯪꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯁꯥꯎꯗꯨꯅ ꯅꯪꯕꯨ ꯏꯟꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯅꯥꯎꯅꯨꯄꯤ ꯂꯥꯏꯖꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯌꯨꯝꯁꯤꯗ ꯏꯁꯨ ꯉꯥꯟꯕꯒ ꯏꯕꯥꯅꯤꯗ ꯉꯥꯏꯔꯦ꯫ ꯑꯩꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯉꯥꯟꯕꯒꯤ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯉꯥꯟꯕꯗ ꯅꯪꯒꯤ ꯂꯩꯐꯝ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯅꯪ ꯅꯆꯥ ꯁꯤꯡꯅꯥꯎ ꯀꯣꯟꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯧꯀꯣ ꯏꯃꯥꯒꯤ ꯊꯝꯕꯥꯜ꯫ ꯊꯝꯕꯥꯜ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯗꯨꯅ, ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ꯫ ꯉꯁꯤꯗꯤ ꯑꯩ ꯆꯥꯕ ꯌꯣꯛꯂꯒ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯨꯗꯕꯅ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯨꯁꯨ ꯑꯩꯅ ꯃꯥꯡꯍꯟꯕꯤꯔꯦ ꯏꯃꯥ꯫ ꯑꯩꯃꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯂꯩꯔꯝꯂꯣꯏꯌꯦ ꯏꯃꯥ, ꯑꯩꯃꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯂꯩꯔꯝꯂꯣꯏꯌꯦ꯫ ꯊꯝꯕꯥꯜ, ꯌꯦꯡꯉꯣ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯆꯠꯅꯔꯤꯕꯁꯦ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤ, ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯀꯌꯥꯅ ꯃꯧꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯗꯨꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯃꯌꯨꯝ ꯀꯌꯥ ꯑꯃ ꯄꯥꯟꯅꯩ꯫ ꯅꯪꯗ ꯅꯠꯇꯦ, ꯅꯪꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯣꯏꯗꯧꯅ ꯏꯃꯥꯅ ꯅꯪꯗꯤ ꯇꯧꯍꯟꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯁꯨ ꯆꯠꯂꯨꯔꯦ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯏꯟꯊꯣꯛꯄꯤꯔꯛꯂꯦ, ꯅꯠꯇ꯭ꯔꯥ? ꯃꯁꯤ ꯅꯪꯅ ꯈꯟꯊꯗꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅꯅꯤ꯫ ꯏꯃꯥ, ꯇꯣꯛ, ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯆꯥꯁꯤ ꯌꯣꯛꯂꯒ ꯑꯩ ꯌꯨꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯊꯣꯏꯕꯤꯒꯤ ꯅꯤꯡꯉꯥꯏꯗꯒꯤ ꯇꯣꯝꯆꯥ, ꯀꯕꯣꯛꯂꯩ, ꯌꯥꯏꯐꯕꯒ ꯂꯣꯏꯅꯅ ꯊꯝꯕꯥꯜꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯊꯣꯏꯕꯤ ꯃꯃꯥꯕꯨ ꯎꯕꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯂꯥꯎ, ꯏꯃꯥ ꯀꯣꯟꯒꯦ ꯂꯥꯎ꯫ ꯃꯃꯥ ꯃꯆꯥ ꯀꯣꯜꯂꯒ ꯀꯞꯃꯤꯟꯅꯩ ꯁꯥꯈꯤꯅ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯨ ꯑꯅꯤ ꯁꯨꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤ꯫ ꯃꯥꯅ ꯋꯥꯈꯜ ꯈꯟꯊꯗꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯖꯕꯅꯤ꯫ ꯑꯩꯅ ꯏꯆꯥꯕꯨ ꯋꯥꯔꯛꯄ ꯈꯔ ꯋꯥꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯀꯕꯣꯛꯂꯩꯅ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯅꯔꯒꯨꯝꯁꯤ꯫ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯏꯃꯧꯕꯨ ꯄꯤꯅꯕꯤꯌꯨ꯫ ꯏꯃꯧꯗꯤ ꯇꯞꯆ ꯏꯟꯖꯕꯤ, ꯃꯉꯣꯟꯗ ꯁꯤꯃꯗꯤ ꯁꯣꯏꯔꯦ ꯍꯥꯏꯗꯅ ꯇꯥꯛꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯏꯃꯧꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯥꯈꯤꯅ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯥꯅ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯏꯃꯨꯡꯗꯨꯒꯤ ꯏꯖꯠ ꯁꯣꯛꯄ ꯋꯥꯅꯤ꯫ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥ ꯃꯧꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯗꯤ ꯄꯨꯕꯤꯈ꯭ꯔꯅꯨ꯫ ꯊꯝꯕꯥꯜꯅ, ꯏꯃꯥ, ꯕꯥꯕꯥ, ꯇꯥ ꯌꯥꯏꯐꯕ, ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯅꯣꯏ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯔꯣꯏ꯫ ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯃꯃꯥꯏꯒꯤ ꯏꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯇꯥ ꯌꯥꯏꯐꯕ, ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤ꯫ ꯃꯇꯝ ꯈꯔ
ꯑꯩꯅ ꯌꯦꯠꯂꯨꯕꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤ ꯄꯨꯝꯅꯃꯛ ꯃꯧ ꯑꯩꯅ ꯂꯩꯁꯥꯕꯤ ꯁꯥꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯁꯨꯝꯅ ꯊꯝꯕꯥꯜꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯁꯨ ꯊꯝꯕꯥꯜ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯊꯣꯏꯕꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯀꯕꯣꯛꯂꯩꯅ ꯐꯔꯦ ꯅꯃꯥꯅ ꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯨꯒ ꯏꯁꯨ ꯊꯣꯏꯕꯤꯁꯦ ꯃꯇꯝ ꯈꯔ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯁꯅꯨ. ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤ. ꯅꯃꯥꯅ ꯆꯥ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛꯂꯩ ꯇꯣꯝꯆꯥ ꯃꯆꯥ ꯌꯥꯏꯐꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ. ꯌꯥꯏꯐꯕ ꯅꯤꯡꯉꯝꯗꯨꯅ ꯊꯝꯕꯥꯜꯕꯨ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ. ꯌꯥꯏꯐꯕ ꯊꯝꯕꯥꯜꯕꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯁꯤꯈꯥꯡ ꯈꯥꯡꯈꯤꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯆꯠꯈꯤꯕꯅꯤ. ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯆꯥ ꯑꯅꯤꯕꯨ ꯌꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ.